Kasing SMB. MSTV Mieng Tabiri Bestingbu Numaitem Kazalna Kurumjari. Hauzik Nuntil Eva Pau Pizari. Kasing Assembly Constituency MLA Mayang Lambam Ramesorna, Mahaki Constituency Lambi Singh, Power Block Technology Season Aduna Sarakpagi Makasa Tarapa Oinanga Sisu, Technology Assi Season Aduna Lambi Loiraba, Lambi Ahum Miam da Riban Katuna Kusina Kray. Miam da Kusina Kraba Lambi Singh Adudi, Sumak Lakai Victoria School, Nakal Pareng Lambi, Kaitel Macha Panjab Pareng Lambi, Amadi, Makala Ujim Pareng Lambi ne. Ngasigi MLA Mayang Lambam Ramesorna Koina Chatuna Miamda Lambi Kusinaba Kongsat Adugi Sarukama Oina Power Block Technology Season Aduna Ngasidagi Semba Haukiba Mayalikaidagi Sengrong Taba Lambi Ayung Bagi Mayang Lambam Pareng Mapadagi Sumak Lakai Kaitel Macha Pareng Mapa Faubagi Lambigi Tabak Subasu Yengsinki Kongsat Aduga Mari Lainana MLA Mayang Lambam Ramesorna Miamda Fongdokibada Kasing Assembly Constituency Manungda Power Block Technology Season Aduna Thariba Lambi Sing Asi Manipurda Ahanba Oina Kasing Asida apply tawani Technology Asi Season Aduna Semliba Lambi Sing Asi Kuina Atek Akai Yaudana Yamdrabada Chahi Tara Mangarom di Miamna Satok Sasin Tawada Kudong Saba Piba Ngamgani Haiba Tazay Technology Asi Season Aduna Semliba Lambi Sing Asina Matam Sangna Chakadaba Oibana Constituency Asigi Miamna Chahi Kudingi Lambi Semna Bagi Awaba Mayok na ba adu khara makhaidi kohan bangam lagani makata na so constituency asigi lambi sing pak sanna technology asi sijina duna sem na ba thawrang tawri haiki Manipur Masters Athletic Association gi office barrier sing khanna bagi damak haukiba chahi disingani kunithoi gi November kumapanda pangthokiba election gi result chahi ama farwa fawba haidoktaba sina master athletics singda chauna khudong sadaba mayok na halle Maram Masina Handak Lisingani Kunmari gi February da Hyderabad sanaba Sakadawriba Asigi Mangoinana election result Haidopiu Haina Manipur Masters Athletic Association gi Makaidagi Mari Lainaba Singda appeal tarokli Hiramasiga Mari Lainana ngasi Chingmairong Khongnang ani karak Bazar India gi ground floor da leiba association asigi office ta pangthokiba paugi mifam amada association asigi former general secretary RK Chojitna hai Chahi ama faraba election adugi result hauzik fauba haidotana thamniba se karigino haukiba chahi kayada sanaroi singi damak lenga ke makaidagi sentang khara phangkibani adubu association asigi marakta chayet naba leibana lenga ke makaidagi phangnaba sentang singsu phangkidre asigumba khudong chadaba kaya asi koknaba haiduna Manipur High Court na Register Cooperative Society da order ama piduna association asigi bona fide oiba office barrier khanaba election pangthoknaba khangalakhi order adugi matung in registrar office tagi RO amadi assistant RO khanduna election process hauduna lising ani kunithoi gi November kumapanda election pangthokibani adubu election result adu chahi ama faraba haidoktana leiba asina national amadi international da saruk yagadaba master athletics singi sathok sasin amadi sanabada khudong chadaba kaya mayok na halle Handak Hyderabad pangthokadawriba Master Athletics Championship tesu Manipur gi oina sanaroi kaya chatnaba thawrang tawduna leiribani Maram asida sanaroi singda khudong chadaba mayokna danabagi damak election adubu conduct tawkiba mari leinaba authorities singna sanaroi singna chatringai mangoinana election gi result haidopiu maduna taba taragadi association amadi sanaroi singna matamgi matung inna khongjan changsinnaba semsare haiki Mari le naba sing koi election bang pi hi ba koi adung laba concern authority da koi na hygiene bi de nate koi sana ga da su sana ba chaka da su koi ngai de le re ano yar ga di election se election gi pang thuk le election gi result se sana ba chati gi mangoi na ko chaka da ji round 24 gi February chaka da ne koi se yam da ri da manga taru tai mari manga da koi imphal da ge haina ne ba si mo mang chati ngai se mangoi na election gi result se ai do pi ga di koi sanaroi singi pungin da shanti oiba ri hena performance pi gong aba ansu oigani na khanjai ano yar masi amukusu hanna koina perinum su electronic media gi through gi aji thuna haido pinaba madu gi deadline amuju pibiu kari gumba masida akona chatting mango chatting gi sini mango ne la sinja haido pirukta ba tagadi akoi makha taba akoi sanaroi singi side gi koi kari kari toro ko ya ba habidri koi matam matam matung na koi khanna ga koi kari maduda thodona koina
ꯉꯁꯥꯏꯒꯤ ꯀꯣꯟꯁꯔꯟ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯤꯕꯁꯤꯡꯅ ꯑꯩꯈꯣꯏꯗ ꯊꯣꯟꯗꯨꯅ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯊꯝꯕꯤꯒꯅꯨ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯈꯣꯏ ꯍꯥꯏꯖꯔꯕꯅꯤ ꯑꯩꯈꯣꯏ ꯁꯥꯟꯅꯔꯣꯏꯁꯤꯡ ꯌꯦꯡꯉꯒ ꯌꯥꯝꯅ ꯊꯨꯅ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤ ꯑꯃꯨꯛꯇ ꯆꯠꯇ꯭ꯔꯤꯉꯩꯁꯤꯗ ꯑꯃꯨꯛꯇ ꯍꯥꯏꯗꯣꯛꯄꯤꯅꯕꯁꯦ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯑꯩꯅ ꯃꯦꯗꯤꯌꯥ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯟ ꯑꯃꯁꯨꯡ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯦꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗ ꯑꯩꯈꯣꯏꯅ ꯇꯣꯏꯅ ꯃꯁꯤ ꯋꯥꯐꯝꯁꯦ ꯊꯝꯖꯔꯤ State Highway lambi paringi saru ama oiriba kumbi wangugi lambida lau yainaba tractorsingna pukhalakpa laibak lekhomsing lakhatpa amadi sistengbagi thabak ngasi kumbi police stationgi team amadi Arambai Tengol kumbi unit na lambi paring asigi tongan tongan sarusingda cleanliness drive pangthokre Arambai Tengol 35 unit kumbigi volunteers singna ngasidagi hauduna kumbi kendragi lambigi sarusingna sathagadaba sit sengdokpagi thabak adu kumbi police station mapadagi hauraga kumbi kaithal fauduna welcome to kumbi gate fauba chathaki Amaromda kumbi police station gi OC Dorendro Nalusingba police team aduna station asidagi kumbi PIC fauba Tathakiba sit sengdokpa aduda OC Dorendro na phongdorakibada tractor na lambida pukhalakpa leibak lekhom na ningtham thagi matam oibanina likla tasinbadagi gari macha tharokpa singda accident kaya thokpa amadi school mahairoi sing yauna achat awok singda khudong chadaba kaya mayokna haliba asidagi ngauthokna na ba miyangwi damak thawrang asi pakhatpani OC Dorendro na makhata na hai Tractor singna labutagi main road yautringaida leibak lekhom sing hana lathok piduna luna nana lambida thawat pirau haina appeal tawraduna taru tanamba lamdam ama oinaba hotnabada aigi achoba thaudang su yawi haibasi aikoi punna bab taminasi haina phongdokhi lambi sauta lekhom na pesale leibasna monoga lilasna tasala kana lekhom na ji chothorokpa masina monoga gari masa maroina gari masa bai thoriba de second thoriba kangu jingsigi kanosinda ngasagi lekhom na angsi ta ka accident thokpagi changdi yamna wang bai tare ngasi mukso koina sum thabuk suringai timing da koina college gate yoksalom tamda bai thobam anga ni khak accident thoi bak sendo gari ama thengai na bati ana lekhom leang sida mathak thojom degi nan bagi slip ta bai tai slipper woi ba asum bak kam ji thok tana bak isin naw sin na yam section na gari thobum tan yenga thobiro 5th State Level Traditional Belt Wrestling Championship 2023-24 lakliba tha December gi tang taruk leba pokpa numit ki ayuk pung nipan tabada All Manipur Traditional Belt Wrestling Association gi mieng makhada sinduna khumal napak sports complex ki judo hall da pangthoklagani loina na masidagi khangatlaba sanaroi singna LB Stadium Hyderabad da mathang sahi lisingani kunmari gi January tang taruk tagi tang mapal fawa pangthokadawriba AITWPF 11 National Championship 2023-24 da saru yagani haina All Manipur Traditional Belt Wrestling Association gi Secretary General na thadorakpa Gerald amana phongdorakli matang asida nungthilgi pau sanok sabalo shinjari MSTV mieng tabiri besingbu amokana khurumjari